Manipur lengak Manipur da pangthokadoriba census asi matam khara postpone taunanaba United Naga Council na Manipur Chief Minister Yumnam Khemchand da Aeeba Cherol Pisinkhre ngasi UNC na Chief Minister da Pisinkhre Cherol aduda census asi hauzik Mangda taduna leiriba maru oiba hiram khara asi loisilaga pangthokpiu haina palle loisendriba isu sing maru oina illegal immigrants singi citizenship oibagi verification taunaba National Registration of Citizen NRC gi makhada aseng balamdam asigi citizen khangdoklaba matungda census asi pangthokpa natrabadi census asi non citizen singna demographic record ki khudong chaba lauduna ayet papirakpa yai hauzik lamdam asida oidiba fibam asi yamna luri thogliba kanglup ki irang asi loidri Lanjanaribasing adumak leiri Cheragasida census pangthokpa haibasi asengba data fangbangam loi loinana hauzik kanglup masel gi marakta thajanadaba leiri khudong thiningai oiri Amaromda mamangi lengakna anoba district sing semkhiba adu handokna naba UNC na lengakta taksinduna lakhiba adugi warushin puraktri loinana naga miyamna mafam chana settle tawdringaida census operation tawrabadi jurisdiction gi matangda chayet naba lakani maduna khunai asida charang naba thokani hairiba wafam amadi taduna leiriba issue sing asigi yenglaga census pangthokpa haibasi mapung fana asengba phangbangam loi maram sing asina hairiba census asi miyam yenglaga postpone taunanaba UNC na Chief Minister da taksin likhibani